Romario Amadi Roselyn gi Matangda Houjik Thokliba Wathok Asigi Matangda KCP Nongdrenkhomba na Miyamda Wapham Khara Thamlakli Pawasi ngasi nungthil phongkhiba Kangleipaki maira pawsi dagi lokhatjabane aina thingkhraba Manipur gi lalawlup Kangleipak Communist Party Nongdrenkhomba gi Publicity Secretary Kangleipurel na khuyek piduna press ta thorakpa cherol amana Romario Amadi Roselyn gi Matangda Houjik Thokliba Wathok Asigi Matangda karigumba Wapham Khara Thamlakli Thamlakliba Wapham asina makha taribade Romario Amadi Roselyn makhoi ani ase pakhang leisabi ani gi mari lainarakpa amade makhoi ani gi natai sadaba video clip kaya viral oirakhiba lupna takhe khangkhe adubu madu makhoi pakhang leisabi ani gi marakta thokiba thokdok oibana lupna ka hena midyang sanglude adubu handak ichal Roselyn gi mamittagi mapi taduna wakalakhiba du thengnarubadagi lupna haksina lawduna thintaba tawdana Romario bu phagatuna lupki custody da thamduna Roselyn na wakalakhiba dugi matangda miyoi marina saba inquiry team ama semduna kupna thigatpa hauki haire cherol asina hai thigalaba matung nakal nama khaki wakat taraga lepa yadaba phiba maduna lupna Roselyn bu lakpina ba haijakhibagi matung Roselyn gi phone switch off laikhe lupta response amata ngasi phawba pirakhide masida ngagliba manna mahakna miyamda mateng pangbina ba haijariba made awaba tari haiduna miyamda gi mateng lawragliba mahakna aikhoina kaubada laktaba sene hiram masida de Roselyn masana ikai iki thadokuna lupna sangsilagliba inquiry commission asida full coordinate tawgadaba du karigi tawdabano lupna sangsilagliba si huran lona da tumina tawkhiba sunatte leibak miyamda made media yauna sangsiliba sida lupna miyamda namthak tawba yaba natte haibasi khangbiyu haire cherol asina makhata na hairibade lupta coordinate tawbagi mahutta Instagram amadi Facebook ta hanjin live thaduna wakaliba sigi nungi artha karino mahangna pamliba chumba si karino amade mahangna pamliba wayel si karino haibase lupna Roselyn amade leibak miyamda hangjare nakal animakta yamna chawna soiba leire haiba lupna khange madugi matik saba wayel ama chathabada Roselyn yamna mathau tai haibase asengba wapham ne adubu mahangna lupta karigumba mata mahaki nakaldage mateng pangdaba se miyamna su kari leibano haibase nainabiyo aikhoina kachin koya da hekta loisingadaba party nati haibase Roselyn na khangbiba chumgane maduna makhata na Roselyn na social media da makhal amatagi wakat tawba yaroi masida tawrabadi lupna mahaki mathakte hena kansin ba warep lawrakane lupu Roselyn na lana uhanaba honabagi maral langjaba oina thokani haire